mayam ningon oibasing aduga piba oibasing luhongtringaida akhoi mabungna chak inba mabukna chak inba yumgi mina chak inba habati ningon su ngasidagi mau habada oiradabani haina yam nuksina chabagi matangni thoina mabungda chak injaba aduga bobokna zo masuda chak inba yam nuksiba mikupni ima tombina su inbi adamai tawna aigisu yaurakani hojikisina thoigini aduna makhoi chak inbada kappase tasengna hai kanda video se ina kona edit taw kanda aisu puni yam nuksi yam nuaite aduna ningon obesingi punchi je yam nuksi aduna piba oiba khoina ningon se yam lun taw thambigedabani haina khanjai aduga yumpa nu pusi changdoini haina khando adamaina namitjuda dadaga babaga na inbiba sa yam nuksigi aduga inauni pala kanda amu adugi matangsu hatpak nai mabu ngaktang ngaira matungna mamu laga taw manjo mu inbi inauni pagu so ini yam nuksi jaba inauni do sidadi yaudre matangida mamu yaurokani me mai mama se kut singli nauri chinghin bana mana tusilakpana ma narakpana maram oiraga chak inba ngamdaba yam thina nungaidaba kappa aduna yam wana chak mang natrasu sangomdo adu oina thakkena mayam chana mamada hairaga ai so haira sangom pithakpani mamana mamana su kappise ai su nungaite habati masanu paje ngasidi mamana chahondana ase mapum phadana haidi yum pale adugi puni nungsiba adamaisu aduga inbangam nungai baje asidi myam ubibada khangbiramani haiba tare myam hojikna myam aigi thoina kundo lengbai matangni ada kundo je akhoi khunda satabana maram oiduna bobok khoina thoigi bobokna manipur dagi purakpane flight da ada kundo amani kaka aduga kundo gi managa tawraga kundo gi mana su lengba yagani habade kundo gi managa kundo ga lengbai matangni adudi myam yeminasi Dole. Dia kalau đây đây ngang nào ra khay phải chỉ không đủ để thế tại không có lạc cái trong này là có cái nào có đôi mà thèn rồi nhưng mà còn khi là có theo rồi theo quen ngang
jam kita aja. Kita tidak kali dia masih di helmnya. Pagi tuh. Terus ngapain? Lagi dah balik. Ini main berindo, main berindo. Oh, ini pede kamu. Kayak mana? Ada. Mak saya namun harusnya las dari ya gitu. Mulai dah.
장난게 짜도 있고. Quỳ nhang hầu với kiểu đúng cha lệ Kau orang malah nium ni kau je. Cak cak. Oh. Aduh ni aja ni kau orang malah. Kita cat kan ni aja mi je đúng cha lệ thôi cái này. Ni đúng hai cái. Aduh ni aja. Kau nuai na. Hai beri mah ahan beri kaya kita cat kini kaya ada mini ya. Cakung mama ni cat.
Ganaan tuh pagi tau tuh. Pas sekali lah, kamu lah. Anton. Percaya mo. Mal. Ya ada. Hah? So nahi as pani. Lo sila kaya? Ikaw ang pasansayan.